Iran amati America ki marakta chatharik leba khongpham handak yamna lui amasung Iran ki mathakta America na war declare tawkraba masi question amani adu hoju phawbu ki matungi nati war declare tawti adupu osinda Arabian osinda makoi gi aircraft lairise America ki maduta makoi gi B-2 bombers purakre B-2 bombers purakba haibase mase karamba matamda war declare tawni haibase khangbang amta wafam ni just makoi B-2 bombers scenery but Navy sing Air Force sing makoi si just wait khaktani hairi mauti America ki president ki order si lakpa ga B-2 bombers asina Iran to operation to bugi wafam ni amasung hairi operation ase yamna phongna to bugi wani aduka masing operation si chat matamda Iran da karai de kari lairi masi sing ase thugai dori ni aduka makoi na pain chatori se B-2 bombers na pain chatori se around hours ki mafam osin dagi Arabian Sea dagi masi paikhatlaga masi koilai lairaga thatharamaga lakadorisu operation timing ase 4 hours ni chatkhiba halakpaga adupu hojik Iran ni am chawba threaten ni pirise Middle East ki country singda Iran aikoida attack torakpagi tamakta Middle East ki country Muslim country sing na koina tapam amadi landing topam masi pidri phawda aikoida impossible ni aduga Iran ki side amadati yamna lui mokhoi chingma lai aduna operation ase side amadagi tawdoriba aduga masida operation tawbagi tamakta only osin dagi nate aduga masida oil fill up tawba amama tawbase overall yenglobuta Middle East ki country Muslim country singsi help mathau tai aduga Iran hu treaty ni kana gumba nai khoi attack tawnen torok matam dana khoi help tawbu targeti no khoi bo hana sokani haidra aduna hojik ase B-2 bombers puselak pahare se asum ki hanbagi akoida masi gi sil lai haibagi takpagi nate sini hojik sparking na hariba war declare tawrabe yai America versus Iran ki barakta aduna B-2 bombers operate tawdolu kambusi ki just waiting to command America ki makoi president ki haibaga tawni sini aduga operation taw matam sida masi gi live image live visual si yengbugi tamakta America da Donald Trump ki office ama masida wide screen khalaga mawda karmain operation tawri masi fawdi ini sini hojik Iran ready ni amasung Iransu ready ni Iran na hojik Middle East ki maike de laikriba America ki makoi gi base sing asida target lawkre aduga target lockdown thamkre makoi gi missile sing nuclear head puba ngamba type ki adugumba missile phawdu makoi de lai hari ni around 2500 km phawdu paibga makoi gi missile makal mathel gi hanju utkre dra missile city ama so masi purma asi lockdown lakre kari gumba America na makoi the wars to declare to but tabaga hari mafam sing asida makoi na wansal laga thomna rakadori madu ki condition ama hujik lakhre hari yamda phibam lukra poni arai bwanate aduga hujik Iran nasu America da threaten tori karigumba aikoi gi way da nakoi na B-2 bombers puselake khallaba adu arabati atop country gum aikoi bu ekal lawga nu sini Iran da haidise aduna aikoi da su asuk yamba potsi lai amasu nakoi gi B-2 bombers aikoi kuta chaira bi yai sini threaten li pajana challenge si bhajan tawdare aduga Donald Trump tharise nakoi gi challenge si kayam wanga tawbangambe hamakti yenga gesini nakoi na nuclear sakanu haisu sapa aduga Middle East oheliba conflict pona makasida nakoi na mateng su tawni haiba Houthi de su nakoi na equipment pisan ba aduga Hamas nakoi equipment pisan ba tawhliba pona makasina nakoi ni na nakoi han yeithada ba yate si adugi namga ta hujikka B-2 bombers pusillakhre Arabian Ocean da makoi gi aircraft carrier sing asida lakre hujik Iran hairi nakoi aircraft carrier sing to madu han thuai do kani aduka nakoi gi B-2 bombers to kadai de lepagi yenge asugumba challenge yam kala tawdari aduga araibu wate nate ko akoina dum wari tabada masi araibu gi wani B-2 bombers ka se sathi khrab style technology gi mathak ta saba adugumba pot ni aduga Iran gi riders sing asina masi detect tawdori ni aduga America ne khanbana masi makoi rider detect to ngam mai musung paisal la ga dam thadara maga ka chakini sini adu Iran hai nakoi gi B-2 bombers adusu aikoi detect to ngamgani sini asikuma condition ni hujik luri se am the condition people jarak tabaki wafam ni at any moment Iran da hai ke bani America na madudi nakoi piri se timing 2 months kini amasung masida aikoi ge deal tawno haiduna masida Iran hujik yade aikoi maximum pressure aikoi pressure to ga aikoi namthara ga aikoi akan bana nakoi na deal to holgani haibo ase nakoi ge yanasi amasu aikoi kari tawi tawde masi purmak ase nakoi khangalo adi impossible ni kadungai to oiroi aduna hujik ka eid ki matung sida kari oikiba khangdri yam position pate Iran amati America ki marakta akan war oiba yai hojik preparation lawkhre hari just command amagi ngainari ni ka matam da America ki president hairak ba haidro
So Iran makoigi preparation loin laukhre aduga makoigi matik chaba amati amaru aiba mafam sing ase amasida air defense system thamkre loinana makoigi akoibda leiba US ki base sing asida target lock to dan thamkre ai tari yengbo tari kadi ore potari B2 bomber hanur jakhe doribra natraga masi attack to selam doribra masidi time attack pani adubu hojik condition Iran Israel amati America ki triangular oibo fight amagi mongda laikre masi yengningai bo wapam ni aduga oibu oikradi am chawa destruction ki wetri la kadorise